tinba madimi kungna taba maphamda nomai kapa amasung ambush tawbu yaringde haina IDP sing yaungna mera paibi singna wakan mithom phangkhre khurumjari ISTV gi pawmiyeng tabirib singbu taram nokjari hoji paw sanor bijari Nambol Sabal Lekai Dangarang Masakang the Basing Assam Rifles Tanaway Capsenduna AR Personal and Siba Amadi Mangas one Kipatodo Adukitungda Nasim Miam Tinba Amadi Mikung Labor Mapamda Nomay Kapa Ambus over Yaning Day Matungda Asuguma Dog Ton Bigano Haina Tambal Mari College Oinamgi get Mamanga Relic Gantaleba IDP Sing Amadi Oinam Apunma Mera Pipi Lufna Wakamipam Sachakre Mirak to Nomay Kapa Yaning Day we want peace Ambush Toba Yaning Day Ekoi Amatani Sep Manipur Heba Plekar Sing Sejidaki Saruyakibi Oinam Apunba Mera Babiluki President Romana Mi Kongna Leba Miam Pinba Mapamda Asigumba Nomai Kapa Ambush Toba Si Yaning Day Matungda Tobigano Manipuri Hausi whatever Puma Sida Sigumba Pamda Todo Asina Miam the Hena Awaba Nangla Pasuyai Madam Maduna Mi Kongna Taba Amadi Miam Tenma Mapam Singda Asigumba Pamda Todo Nomai Kapa Ambush Toba Si Matungda Tobigano Haiki Ngoài tới bắt thầu đồ mà sáng nay khấn càng bu da em bút tàu bị bà xe mi mà yam tiền bạ soro chú mi yam tiền mà phân được chú oi bà adu yam ngoài giờ thế adu na quay na ngasi awa bà phong thuốc seri bani ta xem này kan da quay đi mà da yam na nuksi jana na lagi na bà thế quay tờ dài quay đi yam na darkar oi quay na si đây da sáng nay phân CRPF đây IRB adu da thi da video quay amma tàu này yam na nuksi jana na lagi bà quay đi ta xem na Maya amoy na yam pam jay kasi na ira kada aduna mayam na su mi mayam tin ba mapam da sigumba thawdo oset tawbiganu mi mayam tin ba maram da baza mayam lay ba mapam da sigumba tawhay da ba numay kapsan bagi thaba mi hat bagi thaba oset tawbiganu haiduna akoy mayam na mayam im hot sinjaraga haijari Leibak asigi tangdulitana na ba amade irang na maram oraga laikhiraba ikhoigi athauba athaubi singi mapamda langbal haitha Laita Tambagi Toramama Ngasi Nongpok Ningtho Apan Thoibi NNAT Ultra Sanglen Masa Amadi Nongpok Ningtho Apan Thoibi Trust na Senduna Thawal Nongpok Sing Powerhouse Manakta Leiba Ibudo Ibendo Anigi Khubamda Pangthokre Anam Atho Kokpagi Thoram Amaga Loinana Pangthokiba Hitha Laitha Tambagi Thoram Baduda Maikai Kyadagi Miyoi Kyana Ibudo Ibendo Anigi Mafamda Leibaki Ing tapnabagi damak thongnibaga loinana laikhidraba athoba athobi punamaki mafamda punna langbal haitha leitha taminaki Nongpong Ningtho Apan Thoibi Trust ki Cultural Organizing Secretary Ratan Lesang Themna Ilisangani kulomdegi megi ahomdegi thokliba irang asta maram oiraga ireisa athoba athobi kyagi punsi pikhamnakre makoigi thawaina mapugi manakta ingna sikna leinabagi damak ngasigi haitha leithagi tharamasi pangthokpani haiki Awa anata kraba thawai kaya dugi mafamda Nongpok Ningtho Apan Thoibi Uta Sanglen Thobana Hailang Lairang Kasaduna Mapugi Khuyada Ingna Sikna Lainabagi Pandam Makada Ngasi Hairiba Thoram Asi Pangthok Sabani Thoram Asi Pangthok Pagi Maru Oiba Pandam di Leibak Sigi Oiba Apunba Awa anata raba thawai singbu Mapugi mafamda ingna sikna lainabagi pandam makhada kasabani Give blood, give hope. Together we save lives. Cybertimda Swastanari Sashat Parivar Aviar Balan Tharungi Sarogama Oina Blood Center Janis Porampata Pongmai Naga Students Association Infal Nakusam Naraga Noma Yuiba Voluntary Blood Donation Camp Ama Ngasi Blood Center Janimsa Pangtokre Blood donation outdoctoring Gimangoinana Blood donation Adu Saruyakiba Mahiroi Singda Blood Center Janimski Senior Medical Officer Dr. R.K. Surjit Blood donation Mailenana Awareness Piki Voluntary Blood Donors Kuntrana Saryadana Pangtokiba Voluntary Blood Donation Camp Aduga Mailenana Pongmai Naga Students Association Infal Gi President Rokhu Dina Arapa Mafamdagi Layang Malaliba Singda Igim Tok Tarakpada Kudong Chadaba Kaya Mayonari Aduga Mapibam Aduda Ngasi Voluntary Blood Donation Camp Asida Saryadana Ipiriba Singda Piriba Card Asina Ilobo Yabagi Kudong Java Piri Loinana
ngasi piriba asina kanglo furuk khudimaki layengbada mateng oigadoribani maram aduna miyamnasu igi mathau taba singda mateng pangduna tanglaba miyebagi punsi kanbada punna saruk yaminarasi haiki Today we have the opportunity to have the camp for the blood donation camp with the collaborations of Jennings Hospital Blood Center. So we are honored that in order to have this kind of awareness, we can spread to the society and to the community. And also we are aspiring so much about the blood requirements from different communities and also our Pumai community from different villages, which they came from the village to the Imphal, those who are needed about the blood. So we are experiencing with that struggle. So today we are having the opportunity by donating blood. We can also use with the security to have with a certificate for the emergency. So it is an honor that every communities or every individual should come forward and give the awareness by donating blood. Manipur tholiba conflict asna kahena amadi haktianana sohalaba mahirwe singda egalitarian Manipur of the Altruist Ima Trust amadi Trust asika mineriba sponsor singna educational support oina financial sponsorship pirakba mahirwe puna samaga ahum sukre Kanchipurda laiba Lions Club ki office ta pangthokpa samathram amada club asigi member ahumna anoba member ahum amadi Ima Trust ki maikaidagi mahirwe amada thasidagi horaga sponsorship piragani haina lakthokre Club amadi trust asigi thapuba singyawna pangthokpa asamathramada Horticulture Department ke Retired Deputy Director Budhi Vandana Haikruism Elizabeth YK College Wangjing ge Retired Principal Soibam Girina Tourism Mirandada PSED ge Retired EE Tinguzam Saratna Mahiroi Laithangbam Lanchenbi amade Ima Trust ki maikaidagi Dennis Kuraidam dasu tha khudingi sponsorship ke sanfam chaliba tha sidagi piba horagani Hariba sponsorship asi sahi ama Lieutenant Pigani Makatana Adumak Sangdorak Pasuyai Hari. Solidarity and Action Against the HIV Infection in India Sathi Amadi Itana Punna Sinduna Imphal Iski Manung Chanba New Chakun Deleba Office da Media Guidelines Handbook for LGBTQIA plus Sensitive Media Reporting Haiba Guidelines Handbook ama English amadi Manipuri da Fongkre. Lari Fongbuki Charamada Sati Amadi Itagi Topuba Gas Saryaki. Pangto Libatram Aduga Mari Lena Sati gi President Oinam Hembana. Fong Liba Handbook Asida Nupi Oina Poklabasu Nupa Manbo Oina Leru Rabana. Kana Gumana Kobibu Matanda Nupa Man Bahaina Kobiu. Nupi Man Bihaina Kobiganu. Ngasi Fong Liba Handbook Asida Yauriba Kayasi Padana Kangba Amadi Miyang Yuba Tabak Thoram Tobo Matam Dasu Makoibu Hana Wari Sanaduna. Kari haina kaugani amadi media da photo hapa yabra haiba hana hangbiu kana gumana makoibu media da photo halakpa matamda nupi manbi haina halakpa matamda kunaina lana ubiba kya amasu thengnada banati haiki Paman bama di man di chingdi ayam sida koi je adum akoi ne habisi phongtu ga chachara baneba karam khaina utraga so adegi khabar da kaida koi si media da koi gi wari ma logela ko matamda ai je kariyan ko haninge kariyan habi uge ham bida koi sida nupa man bi kana bi de chatdo maruina koi je ba da dum sala ning bugi koi gi isa da lei je haita lai ga si so koi na phongjari ba je koi myam da mi uri ba amadi koi da uji uji chali ba koi gi thengnari ba myam se Buki Aquina Yamuina, Lohatsaraga, Shemza Lighting. Pawgi Matana, Temba Brampton Luxury.
matam gi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Diploma in Hospitality Management asi guaranteed placement piba course amani hospitality sector asi 22 lakh crore gi market value ori aduga employment haibidi thabaki oina 48 million job ki opportunity legani JCRE gi hospitality da expert oraba trainer sing dagi guidance lobiu tambiu honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break madung na taram na moksari makataba pawda USA gi Washington state laiba Snow Komai da pangthokiba Tunnel Marathon Ingasangani kunmanga da Manipuri gi maitai masa ahaibam Kiran Kumar Alias Papakna official time da pung 2:59 second kuntrani thoida pandungpham yogduna Ace division da third place takre marathon adu da Kiran Kumar na general place ki oina taramari suba amadi overall place ki oina 38 place da leiduna mingchat purakre Washington state ki Tunnel Marathon da Ace division da third place da leiriba maitai masa ahibam Kiran Kumar Alias Papak Imphal West district ki Kwakaichil Hino Khonglembi Lai Nongsaba Manatagidi Washington State ki Tunnel Marathon Nisangani kun mga sida lamjeloi ahibam Kiran Kumar na Sep Manipur Bring Peace thaba uniform setuna Hauji Manipur da tholiba sahi aniga tha mga suraklaba irang asi malengi miyamda khangankre Hauji Canada gi Calgary da thabak tawtuna leriba lamjeloi ahibam Kiran Kumar na Washington gi Tunnel Marathon Nisangani kun mga sida S division da third place tarakpa sina Lagliba Ilisangani Kuntarata Pangtukadaba Chicago Marathon Amade Ilisangani Kuntarata Pangtukadoriba Boston Marathon gi oina qualified oire Canada gi Calgary da loine bi ahibam ningol wangkhaimem ongbi Gitabali Amadi macha ani galoina nalairiba ahibam Kiran Kumar Ilisangani Tarata Pangthok kiba New York Marathon desu pantungpham yoba ngamki hairi Thasgi tang tara humdegi tara mari fawba Kerala gi Cochin da chathakiba mixed martial arts amateur kickboxing championship ta keji yankai manga gi category da gold medal larakraba Besnupur ward number manga dagi Ningthaujam Srinivaspu Besnupur ward number manga amadi tarukna pullaga semba youth welfare organization YWO na asamba khodol pot piduna ponin thogot pakaloina na lakadaba championship amadi tournament kya da maipakwa ngamnaba taramna okpakaloina na ponin thogot khre Opagi Toronto Youth Welfare Organization ki President Naurem Ingocha, Secretary Chinguzam Dhiren, Organization asigi Advisor amadi Lamdam Adong ki miyamna saruk yaki. Srinivasna Organization asi tung koina sanaroi da natana lam kya da mithoi mihelaba sing okpangamba obiu mangna gold medal loropangam libasi maki kus prem chandrana mapung fana tapibadagini. Laglibo October tang taratarok tagi zathagadrok kadoriba championship asidasu mai paktuna Manipur amadi Besnupur gi mingchat purak pangamnaba honagani haike Oja Premchandra makhala sanajare Oja Premchandra na ju yamna phajana train tawbiye ai handa Kerala da pangthokiba akoi gi Cochin final hariba masana sida ai Sharuk Yajarub da layok phawna goal ama ai lawang amjare aduga ai mathang Thagi date 16 dagi Thailand da international selection kale Thailand da international sa presijo mai pakong ambo jar ke haina yang mafam dagi ni jar Loisilakpada maroi bapau amhana pizari Miyam tenba amadi mi kungna taba mi kungna leba mafamda nongmei kapa embrace tawba yaningi haina IDP sing yauna maira bai bi singna wakal mi pham phangkre Hauzi Popular India Sibne Pizil Manipuri Pau Matang Sabajari Ni Tabi Singwa Mukana